ꯇꯣꯝꯊꯤꯟꯅ ꯎꯅ ꯁꯥꯕ ꯑꯃꯟꯕ ꯊꯣꯡꯗꯨ ꯀꯥꯎꯏ꯫ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯊꯣꯡꯒꯤ ꯃꯔꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯊꯥꯡꯅ ꯊꯤꯜꯂꯛꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯍꯦꯝꯂꯦꯠꯇꯒꯤ ꯆꯤꯛꯊꯔꯒ ꯂꯦꯡꯖꯨꯝꯗ ꯑꯣꯏꯅ ꯈꯦꯠꯈꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨꯗꯤ ꯆꯦꯠꯅ ꯑꯗꯨꯃꯛ ꯄꯥꯏꯔꯤ꯫ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ "ꯅꯈꯣꯏ ꯂꯦꯡꯒꯅꯨ, ꯂꯦꯡꯂꯗꯤ ꯁꯣꯏꯗꯅ ꯀꯥꯞꯀꯅꯤ, ꯃꯈꯥꯗ ꯀꯨꯟꯊꯧ, ꯑꯣꯞꯁꯤꯜꯂꯒ ꯍꯤꯞꯄꯨ." ꯀꯥꯆꯤꯟ ꯑꯃꯗ ꯑꯉꯥꯡ ꯑꯅꯤꯒ ꯃꯧ ꯅꯍꯥ ꯑꯃꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯇꯦꯕꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯦꯕꯜ ꯃꯊꯛꯇ ꯆꯨꯔꯨꯞ ꯄꯤꯀꯦꯠ ꯑꯃ, ꯂꯥꯏꯇꯔꯒ ꯇꯥꯏ ꯄꯤꯀꯦꯠ ꯑꯃꯒ ꯂꯩꯕꯗꯨ ꯎꯏ꯫ ꯇꯥꯏꯗꯨ ꯂꯧꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯅꯤꯡꯂꯣꯝꯗ ꯃꯈꯨꯠꯇꯨ ꯄꯨꯟꯁꯤꯜꯂꯤ꯫ ꯂꯦꯡꯕ ꯉꯝꯂꯔꯣꯏ ꯈꯪꯕꯗꯒꯤ ꯍꯦꯝꯂꯦꯠꯇꯨ ꯂꯧꯊꯣꯛꯏ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯊꯥꯡꯗꯨ ꯇꯣꯝꯊꯤꯟꯅ ꯂꯧꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯅꯪ ꯕꯥꯁꯨꯒꯤ ꯅꯨꯄꯤꯔꯥ?" "ꯃꯥꯅꯤ" ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯊꯥꯡ ꯄꯥꯏꯕꯗꯨ ꯎꯔꯒ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ "ꯑꯩ ꯅꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯄꯅꯤ." ꯆꯤꯝꯕꯥꯜꯗ ꯌꯦꯠꯁꯤꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ "ꯂꯥꯎꯕꯗꯤ ꯌꯥꯗꯦꯀꯣ, ꯃꯅꯥꯛ ꯑꯅꯛꯄꯗ ꯃꯤ ꯑꯍꯦꯟꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ." ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ꯫ ꯕꯨꯄꯥꯒꯤ ꯃꯆꯥꯅ ꯀꯤꯕꯗꯨ ꯎꯔꯒ "ꯑꯩꯁꯦ ꯅꯪꯒꯤ ꯕꯕꯥ ꯕꯨꯄꯥꯒꯤ ꯃꯔꯨꯞꯅꯤ. ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯅꯤ." ꯑꯉꯥꯡꯗꯨ ꯀꯤꯕꯅ "ꯕꯕꯥ, ꯕꯕꯥ" ꯀꯧꯔꯒ ꯀꯞꯄꯛꯏ꯫ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕꯗꯨꯁꯨ ꯕꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯒ ꯐꯥꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯗꯨ ꯀꯤꯔꯤꯕꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯉꯥꯡꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯕꯨꯄꯥꯗ ꯀꯣꯜ ꯇꯧꯏ꯫ ꯐꯣꯟꯗ ꯕꯨꯄꯥꯅ "ꯇꯣꯝꯊꯤꯟ, ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯆꯤꯡꯅꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ." ꯇꯣꯝꯊꯤꯟꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ "ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ. ꯑꯉꯥꯡꯗꯣ ꯑꯩꯅ ꯐꯪꯂꯦ. ꯅꯪ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯧ." ꯐꯣꯟꯗꯨ ꯑꯉꯥꯡꯗꯨꯗ ꯄꯤ꯫ ꯇꯣꯝꯊꯤꯟꯅ "ꯃꯦꯗꯥꯝ, ꯁꯤ ꯅꯪꯒꯤ ꯕꯦꯒꯂꯥ?" ꯃꯥꯅꯤ." ꯕꯦꯒꯇꯨ ꯅꯨꯄꯤꯗꯨꯗ ꯄꯤ꯫ "ꯐꯣꯟ ꯌꯥꯎꯔꯗꯤ ꯕꯥꯁꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯈ꯭ꯔꯣ. ꯄꯨꯂꯤꯁꯇꯗꯤ ꯀꯣꯜ ꯇꯧꯈꯤꯅꯨ. ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ. ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯌꯦꯡꯁꯤꯜꯂꯨ." ꯅꯨꯄꯤꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯈꯪꯒ꯭ꯔꯥꯎꯗ ꯌꯥꯟꯗꯨꯅ "ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯂꯝꯒꯅꯨ." ꯇꯣꯝꯊꯤꯟꯅ "ꯑꯩ ꯆꯠꯀꯦ ꯇꯧꯕ ꯅꯠꯇꯦ. ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯇꯧꯕꯅꯦ. ꯃꯈꯣꯏꯅ ꯑꯁꯦꯡꯕꯗ ꯈꯨꯝꯃꯛꯇ꯭ꯔꯒꯅ ꯐꯨꯗꯣꯏꯅꯤ. ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯐꯨꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ." ꯇꯣꯝꯊꯤꯟꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ "ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯗꯣꯏꯅꯣ? ꯄꯨꯂꯤꯁꯅ ꯃꯤ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ." ꯇꯣꯝꯊꯤꯟꯅ ꯃꯈꯣꯡꯗ ꯀꯥꯎꯁꯤꯟꯗꯨꯅ "ꯑꯩ ꯄꯨꯂꯤꯁ ꯅꯠꯇꯦ. ꯑꯩꯅꯦ ꯇꯣꯝꯊꯤꯟ ꯍꯥꯏꯗꯣ." ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯍꯤꯡꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ "ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤ ꯃꯨꯟꯅ ꯇꯥꯎ. ꯍꯦꯛ ꯑꯣꯏꯗꯕ ꯉꯥꯡꯉꯛꯑꯕ ꯃꯊꯛꯇ ꯑꯗꯨꯝ ꯄꯥꯏꯔꯒ ꯆꯠꯂꯦ." ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤꯡꯕ ꯄꯥꯝꯕꯅꯤꯅ ꯑꯆꯨꯝꯕꯗ ꯂꯣꯏꯅ ꯍꯥꯏꯒꯦ ꯈꯜꯂꯤ꯫ "ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯣꯒꯥꯟꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕ ꯑꯁꯨꯗꯣ ꯀꯅꯥꯅꯣ?" "ꯑꯩꯅꯦ." ꯇꯣꯝꯊꯤꯟꯅ ꯑꯁꯨꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯐꯨꯔꯒ ꯊꯝꯃꯝꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅ ꯃꯥꯟꯅꯩ꯫ ꯃꯈꯣꯏ ꯃꯔꯤ ꯅꯠꯇꯕ ꯊꯥꯏꯂꯦꯟ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯏ꯫ ꯕꯥꯁꯨꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯐꯥꯔꯤꯗꯨꯗꯤ ꯁꯨꯞꯅꯒꯤ ꯔꯦꯟꯁꯝ ꯐꯪꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯕꯨꯄꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯐꯝꯗꯨꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯆꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ꯫ "ꯁꯥꯔ, ꯀꯦꯁ ꯑꯃ ꯑꯩꯅ ꯂꯣꯏꯁꯤꯜꯂꯦ." ꯅꯆꯥ ꯈꯔ ꯆꯃꯝꯅꯅ "ꯀꯔꯝꯕ, ꯀꯔꯤ ꯃꯈꯜꯒꯤ ꯀꯦꯁꯅꯣ?" "ꯀꯤꯗꯅꯦꯄꯤꯡꯒꯤꯅꯤ." ꯅꯆꯥꯅ "ꯉꯁꯥꯏ ꯑꯌꯨꯛꯇ ꯅꯪꯅ ꯍꯥꯏꯔꯝꯕ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗꯨꯔꯣ?" "ꯃꯥꯅꯤ. ꯍꯧꯖꯤꯛ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ. ꯃꯈꯣꯏ ꯑꯃꯗꯤ ꯐꯥꯗ꯭ꯔꯤ. ꯅꯝꯕꯔꯗꯤ ꯂꯩ." "ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ. ꯑꯩ ꯍꯧꯖꯤꯛꯃꯛ ꯐꯥꯗꯨꯅ ꯄꯨꯔꯛꯀꯦ." ꯇꯣꯝꯊꯤꯟꯅ ꯊꯥꯏꯂꯦꯟ ꯃꯆꯥꯗꯨꯒꯤ ꯅꯝꯕꯔꯗꯨ ꯊꯥꯔꯝꯃꯤ꯫ "ꯍꯣꯏ, ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯂꯒꯦ. ꯂꯣꯀꯦꯁꯟꯗꯨ ꯍꯥꯏꯔꯛꯑꯣ." ꯇꯣꯝꯊꯤꯟꯅ ꯐꯣꯟꯗ ꯃꯐꯝꯗꯨ ꯁꯦꯌꯔ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯀ꯭ꯔꯦꯗꯤꯠ ꯄꯨꯝꯕ ꯅꯆꯥꯗ ꯄꯤꯕ ꯄꯥꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯆꯥꯗꯒꯤ ꯃꯇꯦꯡ ꯆꯪꯉꯛꯀꯅꯤ ꯈꯪꯕꯗꯒꯤ ꯌꯥꯝ ꯊꯨꯅ ꯕꯨꯄꯥꯁꯨ ꯃꯐꯝꯗꯨꯗ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯈꯣꯡꯂꯣꯏꯁꯤꯡꯒ ꯂꯣꯏꯅꯅ
ꯌꯧꯁꯤꯜꯂꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯁꯥꯐꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯆꯥ ꯀꯔꯤꯁꯨ ꯇꯧꯔꯝꯃꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯕꯨꯄꯥꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ "ꯏꯁꯥ ꯁꯣꯛꯄ꯭ꯔꯥ? ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯐꯨꯕ꯭ꯔꯥ?" ꯑꯉꯥꯡꯗꯨꯅ "ꯐꯨꯗꯦ, ꯑꯪꯀꯜ ꯇꯣꯝꯊꯤꯟꯅ ꯑꯩꯕꯨ ꯀꯟꯕꯤꯔꯤꯅꯦ." ꯕꯨꯄꯥꯅ "ꯇꯣꯝꯊꯤꯟ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ. ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ." ꯇꯣꯝꯊꯤꯟ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯕꯨꯄꯥꯅ ꯑꯃꯨꯛꯁꯨ "ꯇꯣꯝꯊꯤꯟ, ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯦ. ꯅꯪꯅ ꯇꯧꯔꯝꯕꯅꯤ ꯍꯥꯏ." ꯇꯣꯝꯊꯤꯟꯅ "ꯅꯪ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯠꯈ꯭ꯔꯕꯣ?" "ꯍꯥꯠꯇ꯭ꯔꯤꯌꯦ, ꯍꯥꯠꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯥ?" "ꯍꯥꯠꯄ ꯌꯥꯗꯦ. ꯅꯪꯅ ꯍꯥꯠꯂꯝꯗꯕ ꯌꯥꯝꯅ ꯐꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯨꯂꯤꯁꯁꯨ ꯂꯥꯛꯂꯅꯤ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯥꯁꯨꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯄꯨꯝꯅꯃꯛ ꯇꯤꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯕꯥꯁꯨꯅ "ꯇꯣꯝꯊꯤꯟ, ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ." ꯇꯣꯝꯊꯤꯟꯅ "ꯅꯠꯇꯦ, ꯑꯩꯕꯨ ꯊꯥꯒꯠꯀꯅꯨ. ꯄꯨꯝꯅꯃꯛꯁꯦ ꯑꯩꯉꯣꯟꯗ ꯑꯦꯝ ꯇꯧꯔꯛꯄꯅꯤ. ꯅꯈꯣꯏꯗ ꯅꯥꯀꯣꯏꯅꯅ ꯆꯩꯊꯦꯡ ꯐꯪꯂꯤꯕꯅꯤ." ꯕꯥꯁꯨꯅ "ꯅꯪꯉꯣꯟꯗ ꯑꯦꯝ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ? ꯅꯪꯒ ꯃꯈꯣꯏꯒ ꯍꯥꯟꯅ ꯁꯥꯎꯅꯈꯤꯕ ꯂꯩꯕ꯭ꯔꯥ?" "ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ. ꯃꯐꯝꯁꯤꯗ ꯂꯤꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯁꯅꯨ. ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯕꯨ ꯀꯟꯕꯤꯕꯒꯤ ꯅꯪꯒꯤ ꯑꯆꯧꯕ ꯂꯃꯟ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯇꯣꯜꯂꯕꯅꯤ. ꯑꯩꯅ ꯀꯔꯤ ꯇꯧꯔꯒ ꯅꯪꯅ ꯄꯦꯟꯒꯅꯤ?" ꯇꯣꯝꯊꯤꯟꯅ "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯣ ꯑꯩꯅ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏ." ꯕꯥꯁꯨꯅ "ꯇꯣꯝꯊꯤꯟ, ꯅꯪꯒꯨꯝꯅ ꯊꯧꯅꯥ ꯂꯩꯕ, ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ. ꯅꯪꯅ ꯌꯥꯔꯗꯤ ꯑꯩ ꯅꯪꯒ ꯃꯔꯨꯞ ꯑꯣꯏꯕ ꯄꯥꯝꯃꯤ." "ꯍꯣꯏ, ꯌꯥꯏꯌꯦ, ꯑꯣꯏꯁꯦ." ꯇꯣꯝꯊꯤꯟꯅ ꯕꯥꯁꯨꯗ ꯕꯨꯄꯥꯁꯨ ꯃꯁꯛ ꯇꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯈꯪꯅꯔꯦ꯫ ꯕꯥꯁꯨꯅ "ꯍꯣꯔꯦꯟꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯗꯤꯅꯔ ꯑꯃ ꯇꯧꯁꯤ." "ꯍꯣꯏ, ꯇꯧꯁꯤ." ꯄꯨꯂꯤꯁ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯅꯆꯥꯁꯨ ꯌꯥꯎꯔꯛꯑꯝꯃꯤ꯫ ꯅꯆꯥꯅ "ꯒ꯭ꯔꯦꯠ ꯖꯣꯕ. ꯇꯣꯝꯊꯤꯟ, ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯐꯥꯔꯒ ꯄꯨꯔꯛꯂꯕꯅꯤ." ꯇꯣꯝꯊꯤꯟꯅ "ꯊꯕꯛ ꯁꯤꯜꯂꯤꯗꯣ ꯃꯥꯅꯅꯤ. ꯃꯉꯣꯟꯗ ꯋꯥꯍꯪ ꯆꯠꯊꯗꯨꯅ ꯀꯅꯥꯅ ꯏꯟꯁꯤꯜꯂꯛꯄꯅꯣ ꯍꯥꯏꯕꯗꯨ ꯍꯪꯉꯨ." ꯇꯣꯝꯊꯤꯟꯅ ꯅꯆꯥꯗ ꯂꯣꯒꯥꯟꯒꯤ ꯃꯤꯡꯗꯤ ꯄꯟꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯣꯝꯊꯤꯟꯕꯨ ꯐꯥꯈꯤꯕꯗꯨ ꯂꯣꯒꯥꯟꯅ ꯅꯆꯥꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯐꯥꯍꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯃꯣꯟꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯇꯣꯝꯊꯤꯟꯕꯨ ꯔꯦꯁꯄꯦꯛ ꯊꯝꯂꯤꯕꯅꯤ꯫ ꯅꯆꯥꯅ "ꯇꯣꯝꯊꯤꯟ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ. ꯒꯚꯔꯟꯃꯦꯟꯠꯒ ꯇꯥꯟꯅꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯝꯕ ꯃꯤꯡꯊꯣꯜ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯈꯤꯒꯦ." ꯔꯤꯄꯣꯔꯇꯔ ꯈꯔꯁꯨ ꯌꯥꯎꯔꯛꯏ꯫ ꯃꯈꯣꯏꯅ ꯇꯣꯝꯊꯤꯟꯗ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯂꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ, ꯄꯥꯎꯈꯨꯝ ꯐꯖꯅ ꯄꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯕꯨꯄꯥꯅ ꯑꯌꯥꯝꯕ ꯈꯨꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯆꯠꯅꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯗꯤ ꯃꯈꯨꯠꯇ ꯁꯣꯛꯄꯅ ꯕꯨꯄꯥꯒꯤ ꯃꯤꯅ ꯊꯤꯜꯂꯛꯏ꯫ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯆꯪꯗꯨꯅ ꯁꯣꯛꯂꯤꯕ ꯂꯦꯡꯖꯨꯝꯗꯨ ꯐꯣꯠꯆꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯍꯣꯇꯦꯜꯗ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯏ꯫ ꯂꯤꯂꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯇꯤꯝ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯂꯥꯛꯄ ꯎꯏ꯫ ꯇꯣꯝꯊꯤꯟꯅ "ꯂꯤꯂꯤ, ꯀꯗꯥꯏꯗꯅꯣ ꯅꯈꯣꯏꯅ ꯆꯠꯇꯧꯔꯤꯁꯦ?" ꯂꯤꯂꯤꯅ "ꯅꯪ ꯂꯥꯛꯄꯁꯤꯁꯨ ꯌꯥꯝꯅ ꯐꯔꯦ. ꯍꯧꯖꯤꯛ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩ. ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯂꯥꯛꯑꯣ." ꯂꯤꯂꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯥꯝ ꯊꯨꯅ ꯍꯣꯡꯏ꯫ "ꯇꯣꯝꯊꯤꯟ, ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯐꯨꯔꯤꯠꯇ ꯏ ꯃꯌꯥꯝ ꯇꯩꯔꯤꯗꯣ? ꯅꯪꯒꯤ ꯄꯥꯝꯕꯣꯝꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯨꯒꯦ?" ꯇꯣꯝꯊꯤꯟꯁꯨ ꯌꯦꯡꯏ꯫ ꯂꯦꯡꯖꯨꯝ ꯃꯄꯥꯒꯤ ꯐꯨꯔꯤꯠꯇ ꯏ ꯈꯔ ꯇꯩꯔꯝꯕꯗꯨ ꯎꯏ꯫ ꯇꯣꯝꯊꯤꯟꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯂꯤꯂꯤꯅ "ꯅꯪ ꯀꯅꯥꯒ ꯑꯃꯨꯛ ꯈꯠꯅꯔꯨꯏꯅꯣ?" ꯇꯣꯝꯊꯤꯟꯅ "ꯑꯩꯅ ꯈꯠꯅꯕ ꯄꯥꯝꯕꯒꯤ ꯈꯠꯅꯕ ꯅꯠꯇꯦ, ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ." ꯂꯤꯂꯤꯅ "ꯅꯪꯅ ꯈꯠꯅꯕ ꯄꯥꯝꯗ꯭ꯔꯒꯕꯨ ꯃꯤꯅ ꯍꯧꯔꯛꯀꯗ꯭ꯔꯥ?" "ꯃꯤꯁ ꯂꯤꯂꯤ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯊꯥꯖꯗ꯭ꯔꯁꯨ ꯍꯣꯔꯦꯟꯒꯤ ꯅ꯭ꯌꯨꯁ ꯌꯦꯡꯂꯒ ꯅꯪ ꯃꯔꯝ ꯄꯨꯝꯕ ꯈꯪꯕ ꯉꯝꯂꯅꯤ꯫ ꯅꯣꯏ ꯃꯤꯇꯤꯡ ꯍꯧꯔꯝꯃꯣ. ꯑꯩ ꯗ꯭ꯔꯦꯁꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯂꯥꯛꯑꯒꯦ." ꯋꯥꯁꯤ ꯍꯥꯏꯔꯝꯃꯒ ꯇꯣꯝꯊꯤꯟ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯏ꯫ ꯇꯨꯡꯗꯒꯤ ꯂꯤꯂꯤꯅ
Nang soklabanina meetingse yaudраsu yarani. Kaisu akaiba leite. Tomthin suwarubagi meeting du yauningdrabani. Thank you Lily. Tomthinna sokpadu thenghandana sawarda irujarami. Lujaba loiraga phone du pung 3 da alarm thammi. Pung 3 da bupa amadi basu makhoi 3 gi program ama lei. Tomthin ngahak tumba yakhini haina tumi. Thongda thilakpagi makhona mahak hagolai. Thong hangtuktuna yengubada Lily leptuna leirami. Tomthin hakam chanduna Lily kaidawre. Lily na nangi lengjumda soido matokramna soino. Tomthin ka manungda amuk sangsinki. Manungda zango adugo thongduna silo. Aina haidawribo wase kanamtana taba yade. Lily chang sira sangom sira khanjanaraga lei. Mamangda Tomthinna mangonda karimta tawraru haina promise tawkhrabani. Makhongdu tapna thangjinduna changai. Lily gi oinadi Tomthin gi kada changba haibasi tingkhangda netlaga chatpaga chap manai. Tomthinna makhusanga adi athu akai nangnaba thongdu lonsingtabida ngasilaga thammi. Tomthinna Lily bu chair amada phamali. Tomthinna mahakki mayoknabada phamduna lei. Churup chamduna wari pomba tapna tapna liba haurai. Lily di wari tariba makhai maithongda serious oiba sumsum helai. Kidnapper singdu logana tharakpani tabadagi Lily angakpana thali. Lily na Tomthin nangna ngangniba mayamse achumbra. Tomthinna mahakki chair du Lily gi manakta thangjilaga fami. Logan gi phone number do piro. Ai hojik mongonda call tawge. Adu oirabadi asumani aranbani haibado dangsu khangba ngamlani. Lily su asengba khangnaba Logan gi number do mongonda pirami. Tomthinna mahakki phone du record on tawduna mon manakta thami. Arapa mafamda call tawbagi di landline telephone do sijinarami. Lily da tumina leinaba su hairami. Logana pau phaunariba asu amasung makhoi mayamda police na phakre haibagi pau taramkhiroi. Ringdu kuina khinglaba matung mamai thangda pairai wadi karisu ngangakte. Tomthinna makhondu tapthaduna atopa migi makhon sarami. Tomthin gi khonjel ni haibadi khangba ngamde. Yam pakhatpa saduna Mr. Logan aruba thogdo ama thoe. Phone da kanasu wangangakte. Logan di mamangda nupadogi khonjel du amukta takhidri. Phone tawraklidu kanano haiba khangdri. Tomthinna Logan tabro. Logan mahaki ming palakpaduda makhol tholai. Nang kanano? Aine nangi thabu pangthokpada yawba mine. Nangi namanaba Thailand da leibado police na phakre. Asu yauna makhoi amsu phakre. Ai idomtane police na phawdaba. Asuna nangi number se pirambane. Nangonda haiduna makhoi bukan bala o hairami. Logana kamaina tawrino? Tomthinna ai su khangde. Nangna hairakpagi matungina aikhoina bupagi masado kidnap tawre. Bupa da phone tawduna aikhoina kihalabane. Angang pamladi Tomthin gi makhomakhutudi u haiki. Aidi Tomthin sinaduna leiringaida asuna ingonda call tawraami. Mahakna hairambada aikhoi hojik police na tanare. Nangna Loganda amukta pau pikho. Mahakna phone thamkhraba matung police na kidnapper khara phabagi pau tarami. Aina thigatpada aikhoi gi kangbudo oirame. Makhoina kidnap tawrise bupagi masa khakta nate. Paisa paiba Manipuri macha amagi nupiga masaga su phaduna ransom tali hai. Nangna makhoido su kidnap taw haikibra. Tomthinna basuga Loganga hana masak khangnabra haibadu yengthokpa pami. Logan mai hauna saurami. Apangmo masa singchidi aina nakhoida ahenba karisu tawruno haidabra ba. Karigino nakhoina aina haiba indrido. Atopa misu kidnap tawri kaina pangloi nakhoi matenga mata.
ꯇꯣꯝꯊꯤꯟꯅ ꯈꯔ ꯀꯔꯦꯝꯅꯅ, ꯂꯣꯒꯥꯟ, ꯑꯩꯉꯣꯟꯗꯗꯤ ꯆꯩꯕꯤꯒꯅꯨ. ꯑꯩꯒꯤ ꯏꯊꯧꯗꯤ ꯇꯣꯝꯊꯤꯟꯕꯨ ꯁꯦꯟꯅꯕ ꯈꯛꯇꯅꯤ. ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯑꯣꯏꯅ ꯆꯩꯔꯨ ꯂꯥꯎ. ꯅꯪꯅ ꯇꯜꯂꯁꯨ ꯑꯩꯅ ꯑꯣꯏꯅ ꯆꯩꯔꯨꯒꯦ ꯅꯪꯒꯤ ꯃꯍꯨꯠ. ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛ ꯏꯟꯁꯤꯟꯕꯅꯤ ꯍꯥꯏꯗꯣꯛꯎꯔꯥ? ꯅꯪꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯕꯅꯤꯅ ꯊꯥꯏꯂꯦꯟ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯑꯣꯏ. ꯇꯣꯝꯊꯤꯟꯅ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕꯗꯨ ꯎꯔꯒ ꯂꯤꯂꯤ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ. ꯂꯣꯒꯥꯟꯅ, ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯅꯪꯅ ꯉꯥꯡꯂꯤꯕꯁꯤ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯅꯪꯁꯨ ꯂꯣꯏꯁꯤꯟꯅꯕ ꯑꯩꯅ ꯃꯤ ꯁꯣꯏꯗꯅ ꯊꯥꯔꯛꯑꯅꯤ. ꯇꯣꯝꯊꯤꯟꯅ ꯅꯣꯛꯇꯨꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜꯗ, ꯂꯣꯒꯥꯟ, ꯅꯪ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯃꯤꯅꯤ. ꯁꯤꯒꯨꯝꯕ ꯄꯥꯡꯗꯕꯒꯤ ꯊꯕꯛꯁꯤ ꯅꯪꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯒꯅꯤ? ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯃꯗꯤ ꯅꯈꯨꯠꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯍꯥꯠꯄ ꯀꯩꯗꯧꯏ? ꯂꯣꯒꯥꯟꯅ, ꯅꯪ ꯇꯣꯝꯊꯤꯜꯂꯥ? ꯃꯥꯅꯤ. ꯑꯩꯒꯤ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯅꯪ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯥ, ꯃꯤꯁꯇꯔ ꯂꯣꯒꯥꯟ? ꯂꯣꯒꯥꯟ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯉꯛꯈꯤꯗ꯭ꯔꯦ. ꯇꯣꯝꯊꯤꯟꯅ, ꯅꯪꯅ ꯊꯥꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯇꯣꯝꯇꯅ ꯂꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ. ꯅꯪꯅ ꯊꯥꯗꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯡꯂꯦꯗꯣ. ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ? ꯂꯣꯒꯥꯟꯅ, ꯍꯥꯍꯥ, ꯇꯣꯝꯊꯤꯟ, ꯅꯪꯅ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯀꯩꯗꯧꯔꯕ? ꯃꯥꯡꯈꯤꯕ ꯄꯩꯁꯥꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ. ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯊꯕꯛꯇꯨ ꯑꯩꯅ ꯏꯟꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯅꯈꯣꯏꯅ ꯐꯪꯂꯣꯏ. ꯐꯥꯔꯤꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯣꯛꯂꯣꯏ. ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯂꯩꯔꯤꯁꯦ ꯏꯁꯥꯒꯤ ꯏꯔꯝꯗꯅꯤ. ꯏꯁꯥꯃꯛꯁꯨ ꯀꯝꯄꯅꯤ ꯑꯃꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ. ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯅꯪꯕꯨ ꯄꯨꯂꯤꯁꯅ ꯐꯥꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯅꯠꯇꯦ. ꯅꯪꯁꯦ ꯄꯥꯡꯗꯕ ꯃꯤꯅꯤ ꯍꯥꯏꯒꯦ ꯇꯧꯔꯛꯄꯅꯤ. ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ. ꯑꯩ ꯍꯧꯖꯤꯛ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧꯔꯤ. ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯤꯂꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯉꯥꯟꯊꯣꯏꯔꯒ ꯐꯝꯂꯤ. ꯅꯪꯅ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯥꯍꯧꯏ. ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯅ ꯅꯪꯁꯦ ꯑꯀꯪꯕ ꯎꯅꯥꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ. ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯅꯈꯤꯗ꯭ꯔꯦ. ꯇꯣꯝꯊꯤꯟꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯇꯦꯂꯤꯐꯣꯟꯗ ꯎꯞꯁꯤꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯃꯥ ꯅꯨꯡꯉꯥꯏꯔꯝꯃꯅꯤ. ꯐꯣꯟꯒꯗꯣ ꯂꯪꯊꯣꯛꯑꯝꯃꯅꯤ. ꯇꯣꯝꯊꯤꯟꯅ ꯐꯣꯟ ꯔꯦꯀꯣꯔꯗ ꯇꯧꯔꯤꯗꯨ ꯁ꯭ꯇꯣꯞꯇ ꯅꯝꯃꯤ. ꯃꯤꯁ ꯂꯤꯂꯤ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯥꯖꯔꯕ꯭ꯔꯥ? ꯅꯪꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁ꯭ꯋꯤꯠ ꯍꯥꯔꯠꯇꯣ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯂꯤꯂꯤ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯒꯤ ꯍꯣꯡꯗꯦ. ꯇꯣꯝꯊꯤꯟꯅ ꯃꯤ ꯈꯠꯅꯕꯒꯤ ꯁꯥꯎꯕꯗꯨꯗꯤ ꯐꯈ꯭ꯔꯦ. ꯇꯣꯝꯊꯤꯟ ꯆꯤꯌꯔꯗ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯆꯨꯔꯨꯞ ꯆꯝꯃꯤ. ꯂꯤꯂꯤꯅ, ꯇꯣꯝꯊꯤꯟ, ꯚꯤꯗꯤꯑꯣꯒꯤ ꯀꯦꯁꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ? ꯇꯣꯝꯊꯤꯟꯅ, ꯑꯍꯥꯟꯕꯗ ꯕꯨꯄꯥꯗ ꯃꯔꯥꯟ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯒꯦ ꯈꯜꯂꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ. ꯂꯣꯒꯥꯟ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯤꯁ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯔꯒ ꯚꯤꯗꯤꯑꯣꯗꯨ ꯅꯝꯕꯅꯤ ꯑꯃꯁꯨꯡ ꯊꯥꯒꯠꯄꯅꯤ ꯍꯥꯏꯕ ꯌꯥꯔꯅꯤ. ꯀꯥꯁꯤꯝꯅ ꯕꯥꯔꯗꯒꯤ ꯁꯥꯎꯔꯒ ꯆꯠꯈꯤꯕꯗꯨꯒꯤ CCTV ꯐꯨꯇꯦꯖꯁꯨ ꯂꯩꯔꯕꯅꯤ. ꯀꯥꯁꯤꯝꯁꯨ ꯁꯁꯄꯦꯟ ꯇꯧꯔꯔꯣꯏ. ꯂꯤꯂꯤꯅ, ꯑꯗꯨꯅ ꯐꯔꯅꯤ. ꯇꯣꯝꯊꯤꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯂꯤꯂꯤꯅ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ. ꯇꯣꯝꯊꯤꯟꯁꯨ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ. ꯂꯤꯂꯤꯒꯤ ꯇꯞꯅ ꯇꯞꯅ ꯄꯥꯗꯔꯛꯄ ꯃꯈ꯭ꯋꯥꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫